ꯗꯦꯛꯁꯤꯅ ꯃꯥꯗꯨꯔꯤꯁꯤꯡꯕꯨ ꯏꯀꯥꯏꯈꯨꯝꯅꯗꯕꯅ ꯉꯁꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 17 ꯏꯪ ꯀꯨꯝꯖꯥ 2012 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯧꯕꯤꯔꯁꯤ꯫ ꯃꯦꯗꯤꯁꯤꯟꯒꯤ ꯂꯝꯗ ꯏꯟꯗꯤꯌꯥꯅ ꯋꯥꯔꯜꯒꯤ ꯂꯥꯔꯖꯦꯁ ꯖꯦꯅꯦꯔꯤꯛ ꯃꯦꯗꯤꯁꯤꯟ ꯁꯞꯄ꯭ꯂꯥꯏꯌꯔ ꯑꯣꯏꯔꯦ ꯍꯥꯏꯅ ꯉꯔꯥꯡ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 18ꯗ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯃꯟꯁꯨꯈ ꯃꯟꯗꯥꯚꯤꯌꯥꯅ ꯍꯥꯏꯈꯤ꯫ ꯖꯝꯃꯨ ꯑꯦꯟ ꯀश्मीरꯒꯤ ꯕꯟꯗꯤꯄꯣꯔꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯉꯔꯥꯡ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯈꯤꯕ ꯒ꯭ꯔꯦꯅꯦꯗꯀꯤ ꯑꯦꯇꯦꯛꯇ ꯃꯤꯆꯝ 3 ꯁꯣꯛꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯍꯥꯏꯈꯤ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 10:20 ꯇꯥꯕꯗ ꯕꯟꯗꯤꯄꯣꯔꯥꯒꯤ ꯁꯝꯕꯜ ꯕꯁ ꯁ꯭ꯇꯦꯟ ꯃꯅꯥꯛꯇ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯥꯔꯃꯤꯒꯤ ꯀꯟꯚꯣꯏ ꯑꯃ ꯇꯝꯅ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯂꯪꯁꯤꯜꯂꯛꯈꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯇꯥꯔꯒꯦꯠ ꯑꯗꯨ ꯁꯣꯏꯕꯒ ꯂꯣꯏꯅꯅ ꯒ꯭ꯔꯦꯅꯦꯗ ꯑꯗꯨ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯑꯃꯗ ꯄꯣꯈꯥꯏꯈꯤ꯫ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯁ꯭ꯔꯤꯅꯒꯔꯒꯤ SMHS ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯀꯠꯅꯔꯤ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯃꯈꯥ ꯇꯥꯔꯤ꯫ ꯏꯟꯗꯤꯌꯥꯗ ꯀꯣꯚꯤꯗ-19ꯒꯤ ꯀꯦꯁ ꯀꯔꯣꯔ 3,92,000 ꯍꯦꯜꯂꯦ꯫ ꯅꯨꯃꯤꯠ 239ꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯝꯕ ꯑꯣꯏꯅ ꯑꯅꯧꯕ ꯀꯦꯁ 19,319 ꯊꯦꯡꯅꯈꯤ ꯍꯥꯏꯅ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯄꯜꯂꯤ꯫ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯒꯤ ꯃꯥꯡꯑꯣꯏꯅꯅ ꯀꯥ ꯍꯦꯟꯕ ꯑꯃꯗꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯃꯊꯪ ꯊꯣꯔꯛꯄꯗꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯩꯔꯣꯛ ꯈꯨꯡꯒꯪꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯐꯣꯔꯁꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯉꯥꯛꯁꯦꯟꯕꯒꯤ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯈ꯭ꯔꯦ꯫ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯅ ꯍꯥꯏ ꯍꯩꯔꯣꯛ ꯈꯨꯡꯒꯪꯒꯤ ꯑꯀꯣꯏꯕꯗ BSF ꯑꯃꯗꯤ CRPFꯀꯤ ꯀꯝꯄꯅꯤ ꯑꯃꯝꯒꯤ ꯃꯊꯛꯇ IRBꯒꯤ ꯄꯔꯁꯅꯦꯜꯁꯤꯡ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯍꯟꯈ꯭ꯔꯦ꯫ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯑꯅꯧꯕ ꯃꯦꯝꯕꯔ 2 ꯋꯥꯁꯛ ꯂꯧꯈ꯭ꯔꯦ꯫ ꯃꯈꯣꯏ 2 ꯑꯗꯨꯗꯤ ꯁꯨꯁꯃꯤꯇꯥ ꯗꯦꯕ ꯑꯃꯁꯨꯡ ꯁꯦꯜ ꯚꯥꯒꯠꯄꯇꯤꯅꯤ꯫ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯆꯦꯌꯔꯃꯦꯟ M. ꯚꯦꯡꯀꯩꯌꯥ ꯅꯥꯏꯗꯨꯅ ꯃꯈꯣꯏ 2ꯕꯨ ꯍꯥꯎꯁꯀꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈꯤ꯫ ꯍꯤꯃꯥꯆꯜꯗ ꯍꯧꯈꯤꯕ ꯊꯥ ꯑꯃꯁꯤꯗ ꯃꯍꯩꯔꯣꯏ 950 ꯍꯦꯟꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤ ꯍꯥꯏꯅ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯊꯣꯛꯄ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯃꯗꯨꯗꯤ ꯍꯃꯤꯔꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯦꯁ 133 ꯊꯦꯡꯅꯈꯤ꯫ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 15ꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤꯗꯃꯛ ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯅꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇꯒꯤ ꯄꯦꯔꯤꯁꯇ ꯄꯥꯡꯊꯣꯛꯄ ꯍꯧꯈ꯭ꯔꯕ ꯁꯨꯄꯔ 750 ꯕꯦꯗꯃꯤꯟꯇꯟ ꯇꯨꯔꯅꯥꯃꯦꯟꯇ ꯏꯟꯗꯤꯌꯥꯒꯤ ꯁꯠꯂꯔ PV ꯁꯤꯟꯙꯨꯅ ꯃꯍꯥꯛꯀꯤ ꯃꯁꯛ ꯊꯣꯛꯄ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯅꯕ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯊꯝꯕ ꯍꯧꯈ꯭ꯔꯦ꯫ ꯑꯦꯊꯦꯅꯦꯁꯤꯌꯥ ꯌꯣꯠ ꯀ꯭ꯂꯕ ꯃꯨꯟꯁꯤꯔꯒ꯭ꯔꯥꯝꯅ ꯁꯤꯟꯖ ꯂꯥꯡꯖꯗꯨꯅ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 5ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ 6ꯁꯨꯕ ꯂꯤꯒ ꯀꯝ ꯅꯣꯛꯑꯥꯎꯠ ꯇꯨꯔꯅꯥꯃꯦꯟ ꯉꯔꯥꯡ ꯑꯣꯛꯇꯣꯕꯔ ꯇꯥꯡ 18ꯗ ꯁꯥꯟꯅꯈꯤꯕ ꯃꯦꯆꯇ ꯚꯨꯕꯟ ꯍꯤꯜ ꯚꯔꯁꯦꯁ ꯁꯨꯅꯥꯏ ꯃꯤꯇ꯭ꯔꯖꯤꯠ ꯇꯤꯝꯒ ꯁꯥꯟꯅꯈꯤ꯫ ꯃꯦꯆ ꯑꯗꯨꯗ ꯚꯨꯕꯟ ꯍꯤꯜꯁꯀꯤ ꯇꯤꯝꯅ ꯒꯣꯜ 6 ꯑꯗꯨꯒ ꯁꯨꯅꯥꯏ ꯃꯤꯇ꯭ꯔꯖꯤꯠ ꯇꯤꯝꯅ ꯒꯣꯜ 1 ꯆꯟꯈꯤ꯫ ꯃꯦꯆ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯇꯦꯛꯅꯤꯛ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯚꯨꯕꯟ ꯍꯤꯜꯁꯀꯤ ꯇꯤꯝꯅ ꯒꯣꯜ 6 ꯆꯟꯈꯤ꯫ ꯁꯨꯅꯥꯏ ꯃꯤꯇ꯭ꯔꯖꯤꯠ ꯇꯤꯝꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫ ꯁꯤꯜꯆꯔ ꯗꯤꯁꯇ꯭ꯔꯤꯛ ꯐꯨꯠꯕꯣꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯔꯕ ꯔꯦꯐꯔꯤ M. ꯁꯅꯥꯇꯣꯝꯕ ꯃꯤꯌꯥꯅ ꯃꯦꯆ ꯑꯗꯨ ꯀꯟꯗꯛ ꯇꯧꯈꯤ ꯍꯥꯏꯅ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯄ ꯄꯥꯎ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯃꯗꯨꯗꯤ ꯇꯨꯔꯅꯥꯃꯦꯟ ꯑꯁꯤꯒꯤ ꯐꯥꯔꯁꯠ ꯄ꯭ꯔꯥꯏꯖ 50,000 ꯑꯃꯁꯨꯡ ꯇ꯭ꯔꯣꯐꯤ ꯑꯗꯨꯒ ꯁꯦꯀꯦꯟꯗ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ 25,000 ꯋꯤꯊ ꯇ꯭ꯔꯣꯐꯤ ꯑꯣꯏꯒꯅꯤ꯫ ꯒꯧꯍꯥꯇꯤꯒꯤ ꯕꯦꯜꯇꯣꯂꯥꯗ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯃꯇꯩ ꯃꯅꯥꯎ 2ꯕꯨ ꯍꯥꯠꯇꯣꯛꯄꯤꯕꯒꯤ ꯋꯥꯊꯣꯛꯇ ꯆꯦꯟꯅꯩ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯤꯕ ꯑꯥꯀꯥꯁ ꯆꯧꯙꯨꯔꯤꯕꯨ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯑꯁꯥꯝꯒꯤ ꯀꯦꯟꯗ꯭ꯔ 5ꯗ ꯄꯥꯡꯊꯣꯛꯀꯗꯧꯕ ꯃꯔꯛꯀꯤ ꯃꯤꯈꯜꯒꯤ ꯀꯦꯝꯄꯦꯟ ꯉꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯐꯝ-ꯃꯐꯝꯗ BJPꯅ ꯑꯈꯟ ꯑꯔꯤꯡ ꯁꯤꯡꯅꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯑꯈꯤꯜ ꯒꯣꯒꯣꯏꯅ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯈ꯭ꯔꯦ꯫
राज्यगी माइनॉरिटीज स्टूडेंट्सिंगी सेलगी तेंबांग पिगदौरी हाइरिबा स्कॉलरशिप असी दरखास्त थारकनबसु खंगलकली स्कॉलरशिप .gov.in दा संगलगा ऑनलाइन दा दरखास्त थाबा यागनी हाइरी दरखास्त थाबगी अरोइब मतम नवंबर के तांग 35 हाइनसु मखा ताना चेरोल सिन हाइरी पाउ लोइजरे फीडबैक चैनल बु ताबिरिबा ख्वाई तराबु अमुक हन्ना इकाई कुमनजरी अमसुंग चैनल असिबु लाइक शेयर अमदी सब्सक्राइब तौबियो।